Hello guys, ꯑꯍꯥꯟꯕꯃꯛꯇ ꯃꯉꯥꯟꯇꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞꯁꯤꯡꯕꯨ ꯇꯔꯥꯝꯅ ꯉꯁꯤꯁꯨ ꯃꯉꯥꯟꯇꯦꯡꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯦꯞ ꯑꯃ ꯍꯥꯞꯂꯒ ꯑꯦꯞ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯦꯞ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯦꯞ ꯑꯁꯤ ꯀꯔꯤꯅꯣ, ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯑꯦꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯉꯥꯟꯇꯦꯡꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁా ꯇꯥꯟꯕꯒꯤ ꯑꯃꯁꯨꯡ ꯀꯃꯥꯏꯅ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯛꯆꯒꯦ ꯑꯃꯁꯨꯡ ꯈꯪꯍꯟꯖꯒꯦ꯫ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯔꯨꯞꯁꯤꯡꯗ, ꯂꯣꯏꯅꯅ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯄꯨꯔꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯗꯥꯎꯟꯂꯣꯗ ꯇꯧꯕꯁꯦ ꯁꯨꯝꯅ ꯇꯧꯒꯗꯕꯅꯤ꯫ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯉꯁꯤ꯫ ꯁꯤꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯉꯁꯤ꯫ ꯆꯪꯉꯕ ꯃꯇꯨꯡꯗ ꯁꯤꯗ ꯁꯔꯆ ꯇꯧꯕꯤꯔꯣ, ꯁꯨꯃꯥꯏꯅ ꯁꯔꯆ ꯇꯧꯕꯤꯔꯣ ꯗꯦꯂꯤ ꯈꯕꯔꯅ꯫ ꯗꯦꯂꯤ ꯈꯕꯔ ꯇꯥꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯁꯤ ꯏꯟꯁꯇꯣꯜ ꯊꯣꯛꯂꯛꯑꯦ꯫ ꯏꯟꯁꯇꯣꯜ ꯇꯧꯔꯁꯤ꯫ ꯏꯟꯁꯇꯣꯜ ꯅꯝꯅ ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯄꯟ ꯇꯧꯔ ꯌꯦꯡꯉꯁꯤ꯫ ꯑꯣꯄꯟ ꯇꯧꯔꯁꯤ꯫ ꯑꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯗ ꯖꯤꯃꯦꯜ, ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯑꯃ ꯂꯣꯒ ꯏꯟ ꯇꯧꯒꯗꯕꯅꯤ꯫ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯑꯃ ꯂꯣꯒ ꯏꯟ ꯇꯧꯔꯁꯤ꯫ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯑꯩꯗꯤ ꯑꯅꯤ ꯂꯩꯖꯩ, ꯑꯅꯤꯃꯛꯇ ꯑꯃꯗ ꯇꯧꯔꯒꯦ꯫ ꯑꯁꯤ ꯅꯣꯠ ꯑꯥꯎꯠ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯦ꯫ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯇꯧꯕ ꯂꯣꯏꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯦ꯫ ꯃꯁꯤ ꯅ꯭ꯌꯨꯁꯁꯤꯡꯁꯦ ꯄꯥꯔꯒ ꯄꯩꯁꯥ ꯐꯪꯗꯣꯏꯅꯤ꯫ ꯁꯤꯗ ꯅ꯭ꯌꯨꯁ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯩꯔꯦ, ꯅꯦꯁꯅꯦꯜ ꯂꯩꯔꯦ, ꯁ꯭ꯄꯣꯔꯠ ꯂꯩꯔꯦ꯫ ꯄꯥꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯂꯧꯈꯠꯂꯒ ꯄꯥꯕ ꯌꯥꯔꯦ꯫ ꯅꯦꯁꯅꯦꯜꯗ ꯆꯪꯉꯁꯤ꯫ ꯅꯦꯁꯅꯦꯜ ꯆꯪꯉꯒ ꯃꯤꯅꯤꯠ 13ꯒꯤ ꯃꯃꯥꯡꯗ ꯄꯥꯎ ꯑꯃ ꯂꯩꯔꯦ꯫ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ꯫ ꯄꯥꯎꯁꯦ ꯌꯦꯡꯁꯤ ꯃꯨꯟꯅ ꯄꯥꯗ꯭ꯔꯁꯨ ꯌꯥꯏ, ꯑꯗꯨꯒ ꯀꯃꯥꯏꯅ ꯉꯥꯏꯍꯥꯛ ꯊꯝꯒꯗꯕꯅꯤ꯫ ꯁꯤꯒꯤ ꯀꯣꯔꯅꯔ ꯃꯇꯥꯏꯁꯤꯗ ꯄꯥꯎꯒꯤ ꯍꯦꯛ ꯄꯦꯖ ꯑꯃ ꯑꯣꯄꯟ ꯇꯧꯕꯒ ꯃꯤꯅꯤꯠ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ 4 ꯅꯠꯇ꯭ꯔꯒ 5 ꯊꯣꯛꯀꯅꯤ꯫ ꯃꯁꯤ ꯁꯦꯀꯦꯟ 5ꯁꯤ ꯂꯣꯏꯁꯤꯟꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯧꯕ ꯑꯗꯨꯝ ꯌꯥꯔꯦ꯫ ꯕꯦꯛ ꯇꯧꯊꯣꯛꯑꯁꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯈꯤꯕ ꯄꯥꯎꯗꯨꯒꯤ ꯄꯩꯁꯥ ꯆꯪꯗꯦ ꯌꯦꯡꯁꯤ꯫ ꯀꯗꯥꯏꯗ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯗ ꯁꯤꯒꯤ 3 ꯂꯥꯏꯟ ꯂꯩꯔꯤꯕꯁꯤꯗ ꯆꯪꯉ ꯌꯦꯡꯒꯗꯕꯅꯤ꯫ ꯆꯪꯉꯁꯤ꯫ ꯑꯗꯨ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯑꯗꯨ ꯋꯥꯂꯦꯠꯇ ꯆꯪꯉ ꯌꯦꯡꯒꯗꯕꯅꯤ꯫ ꯁꯤꯒꯤ ꯋꯥꯂꯦꯠꯁꯤꯗ ꯆꯪꯉꯁꯤ꯫ ꯍꯧꯖꯤꯛ ꯋꯥꯂꯦꯠꯇ ꯆꯪꯉꯦ꯫ ꯋꯥꯂꯦꯠꯇ ꯍꯧꯖꯤꯛ ꯌꯦꯡꯈꯤꯕꯗꯨꯒꯤ ꯕꯣꯅꯁ 5 ꯀꯣꯏꯟ ꯆꯪꯉꯦ꯫ ꯁꯤꯗ ꯃꯊꯛꯇꯁꯨ ꯊꯥꯔꯦ 100 ꯀꯣꯏꯟꯒ ₹1ꯒ ꯃꯥꯟꯅꯩꯑꯅ꯫ ꯋꯤꯗ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯅ ꯃꯊꯛꯁꯤꯗ ꯋꯤꯗ꯭ꯔꯣ ꯂꯩꯕꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯁꯤꯒꯤ ꯋꯤꯗ꯭ꯔꯣꯜꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯆꯪꯉꯁꯤ꯫ ꯆꯪꯉꯒ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯦ꯫ ꯄꯩꯁꯥ ꯂꯧꯊꯣꯛꯄꯁꯤ ꯃꯈꯜ 3 ꯊꯣꯛꯅ ꯂꯧꯊꯣꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤꯗꯤ ꯄꯦꯇꯤꯑꯦꯝ ꯂꯧꯊꯣꯛꯄ ꯌꯥꯔꯦ, ꯄꯦꯄꯥꯜꯅ ꯂꯧꯊꯣꯛꯄ ꯌꯥꯔꯦ, ꯕꯤꯠꯀꯣꯏꯟꯅ ꯂꯧꯊꯣꯛꯄ ꯌꯥꯔꯦ꯫ ꯄꯦꯇꯤꯑꯦꯝꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯒꯅ ꯄꯦꯇꯤꯑꯦꯝ ꯅꯝꯕꯔꯁꯤꯗ ꯏꯕꯤꯔꯒ ꯑꯦꯃꯥꯎꯟ ꯏꯕꯤꯔꯒ ꯔꯤꯗꯤꯝ ꯇꯧꯕꯤꯒꯗꯕ꯫ ꯑꯁꯨꯝꯅ ꯄꯦꯄꯥꯜꯒꯤꯁꯨ ꯕꯤꯠꯀꯣꯏꯟꯒꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯃꯈꯣꯏꯗꯁꯨ ꯔꯤꯐꯔ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ꯫ ꯔꯤꯐꯔ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯆꯪꯒꯗꯕ, ꯁꯤꯒꯤ ꯏꯟꯚꯥꯏꯠꯁꯤꯗ ꯆꯪꯕꯤꯒꯗꯕ꯫ ꯏꯟꯚꯥꯏꯠꯁꯤꯗ ꯆꯪꯉꯒ ꯑꯩꯅ ꯃꯣꯏꯗ ꯏꯟꯚꯥꯏꯠ ꯇꯧꯒꯗꯕ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯗꯒꯤ ꯁꯤꯌꯔ ꯇꯧꯕꯤꯒꯗꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ꯫ ꯁꯤꯌꯔ ꯇꯧꯕꯁꯤ ꯐꯦꯁꯕꯨꯛꯇ ꯑꯗꯒꯤ ꯋꯥꯆꯦꯞꯇ ꯑꯗꯨꯝ ꯃꯈꯜ ꯑꯃꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕ ꯌꯥꯔꯦ꯫ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯗ ꯃꯁꯤ ꯔꯤꯐꯔ ꯇꯧꯔꯒ ꯃꯥꯅ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯔꯦꯖꯤꯁꯇꯔ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ 500 ꯀꯣꯏꯟ ꯐꯪꯅꯤ꯫ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅ꯭ꯌꯨꯁꯁꯨ ꯈꯪꯕ, ꯑꯗꯒꯤ
ꯄꯩꯁꯥꯁꯨ ꯐꯪꯕ ꯑꯗꯨꯒ ꯅ꯭ꯌꯨꯁꯁꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯅꯣꯡꯃꯗ ꯄꯩꯁꯥ ꯐꯅꯌꯥꯝ ꯇꯥꯟꯕ ꯌꯥꯔꯦ ꯅ꯭ꯌꯨꯁꯁꯤ ꯌꯦꯡꯉꯒ ꯑꯗꯨ ꯄꯩꯁꯥ ꯊꯣꯛꯄꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯥꯏ ꯇꯤꯝ ꯑꯁꯦ ꯁꯤꯒꯤ ꯃꯥꯏ ꯇꯤꯝꯁꯤꯗ ꯆꯪꯉꯒ ꯑꯩꯅ ꯔꯤꯐꯔ ꯇꯧꯈꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯔꯤꯐꯔ ꯇꯧꯈꯤꯕ ꯃꯤꯁꯤꯡꯁꯤ 11 10 ꯐꯥꯎ ꯂꯩ 11 10 ꯐꯥꯎ ꯂꯩ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯔꯤꯐꯔ ꯇꯧꯔꯤ ꯃꯤꯗꯨꯅ ꯑꯃꯨꯛ ꯔꯤꯐꯔ ꯇꯧꯔꯕ ꯃꯊꯪ ꯔꯤꯐꯔ ꯇꯧꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯒ ꯃꯉꯣꯟꯗ ꯄꯤꯈꯤꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯄꯩꯁꯥ ꯑꯗꯨꯝ ꯐꯪꯕ ꯃꯉꯣꯟꯗꯁꯨ ꯐꯪꯕ ꯑꯩꯉꯣꯟꯗꯁꯨꯐꯪꯕ ꯃꯊꯪ ꯑꯗꯨꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯔꯤꯐꯔ ꯇꯧꯔꯒ ꯃꯔꯨꯞꯇꯨꯅ ꯑꯇꯣꯞꯄ ꯔꯤꯐꯔ ꯇꯧꯔꯒ ꯃꯔꯨꯞꯇꯨꯗꯪ ꯐꯪꯗꯕ ꯑꯩꯒꯤꯁꯨ ꯄꯥꯎꯅ ꯐꯪꯕ ꯑꯗꯨꯗꯨꯅ ꯃꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯍꯦꯟꯅ ꯇꯥꯟꯕ ꯌꯥꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯈꯜ ꯑꯃꯅꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯌꯥꯝꯅ ꯄꯥꯎꯁꯨ ꯏꯁꯨ ꯈꯪꯕ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯐꯪꯕ ꯑꯗꯨ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯂꯤꯡ ꯑꯩ ꯃꯈꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯃꯔꯨꯞꯁꯤꯡꯁꯨ ꯉꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯀꯝꯗꯧꯒꯦ ꯌꯦꯡꯕꯤꯌꯨ ꯆꯥꯟꯕꯤꯗꯨꯅ ꯃꯉꯥꯜ ꯇꯦꯛꯄꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯦꯞ ꯃꯈꯜ ꯁꯤꯅ ꯁꯟꯗꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ